ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯊꯥꯡꯖꯤꯡꯁꯤꯡꯗ ꯆꯪꯕꯗ ꯀꯥꯡꯕꯨ ꯈꯔꯅ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯌꯥꯍꯟꯗ꯭ꯔꯤꯕ ꯑꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯐ꯭रीडꯝ ꯑꯣꯐ ꯔꯤꯂꯤꯖꯟ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯅꯤ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ Security Force singna lalhuluf amagi kadar mariga konana khutlaising fagatpa ngamkhre. Northeast Windona Sandok Sariba Nimidangi Pauming Tabiriba Singbu Chan Mabamna Kurumjari, Hosik Pau Sandokna Pizari. Tangzing Singda Changbada Kangbu Karan Athingba Thamduna Yahandriba Si Constitution Piriba Freedom of Religion Violet Tobani Haina, Rajya Savagi MP Lesembasana Zavana Pongdokre, MP Namaka Taraduna Paumi Singda Fongdokibada, Dharma Amasung Lining Maru Oiba Mafamama Oidiba Tangzingda Maitay Singna Changbada Thinglibasi. Kuina Kangduna Labada Awaba Oigani, Center Gi Kongtang Dagi Nakal Anigi Marakta Santi Kongtang Paikatpa Hauro, Cherak Asida, Kulai Paiba Singna Maning Tamna Chathanduna Toning Bata Toba Yahalabadi, Santi Amadi Tangdu Letaba Purakpada Awaba Oigani, Tamliba Ating Basi Maitay Singna Kuina Kangduna Labangamloy Hainamhak Namakataki. Security Force Singna Thawal District Hero Police Station Konba Salung from Mamang Lekai Degi Lona Tingrabala Luluf KCP Apunba City Maitegi Kadar Mariga Konana Kulai Sing Fakat Pangam Kray Manipur Police Ki Pau Amada Faraba Kadar Singadu Thawal District Brickfields Sawmill Bank Hospital School College Oil Pump Stone Crusher Contractors Dukan Singamadi Vicham Singda Senkai Tungkai Satabada Su Chennai Hari Security Force Singna Farba Kadar Singadudi Thawal Wangkem Dagi MD Saruk Khan 𝐶 _3 Amadi Sangom Sumbam Akhtar Ahmad 𝐶 _4 Nambol Lema Popam Awang Lekai Konjengbam Kumarjit Singh 𝐶 _9 Amadi Kairembi Khok Mamang Lekai Dagi Laishram Joy Mangol Singh 𝐶 _9 Makhoi Dagi .32 pistol ama magazine da yaramba life round ahum 36 HE hand grenade ahum mobile handset mga 4-wheeler ama amadi 2-wheeler ani fagat pangam krehari Asida traffic rule Thugaiba Singdagi Lupa Crore ama Henbagi Chalan Kapangam Kray. Jay Asigi January Thadagi April Tara Fawbuda traffic rule Thugaiba Singdagi Traffic Control Police Wing Imphal Westna Lupa Crore ama Henbagi Chalan Kapangam Kray Hari. Ngasiso Imphal gi Kangla Get Mamangda traffic rule Thugaiba Sing Wakal Tahan Bagal Lunina helmet Uptana Lakpa amadi traffic rule Thugaiba Gari Sing Fakatpagi drive Jathaki helmet Uptana Lakpa Sing helmet Lehanba amadi Mayumdagi helmet Puraklaba Matung Pagaloina, Matung Manau helmet Upnabagi Akanba Pautak Piraga Tadoki Hari, Hiramasigamari Lenina Traffic Control Police Wingi SP Arambam Bramesna Haikibada, Gari Toba Matamda Traffic Rule Ngangna Tawiu, Lenga ki thabak tawba singna su gari thawba matamda che chang suna amadi traffic ki kanglon inna gari thawbiu traffic police na changsilakliba khongthang asi miyam gi yaifana bani miyam na mating pangbiu lamdam asida thokliba lambi gi khudong thiba asi kharada oiraba su ngakthokpa ngamnaba amadi lambi gi khudong thibada siba yauriba asiragi ngakthoknaba honabani traffic police na tawriba thabak asi miyam gi yaifana bani haibagal lunina miyam na mating pangbiu haina SP gi maiketi gi appeal tarakli Ngasi ayuk improvised explosive device IED ama Imphal East ki Khergaon makha lekai da leiba miyoi amagi yumda thamsilam le hari hairiba IED adu ngasi ayuk anganba pung marirom tarakpada MD Ilyas Khan 𝐶 _3 hairiba miyoi asigi yumda sakhangdaba singna thamsilam khibani hari thodok adagi pau hek fangbaga Porampat Police Station ki team amana laktuna yengsinbada natana bomb disposal unit ki team amasu laktuna ayuk ki pung 9 rom tarakpada bomb adu
asoi engam thokhandana lawthoki hari hariba bom adu kanana kari maramgi damak thamlamlibano haiba hauzik fawbagi oina khangba ngamdri Huina chikpadagi sandokpa rabies laina ngakthongnaba anti-rabies vaccination program amangasi mayang Imphal contractor leiba Mikhya Club ta pangthokre 𝐶𝐢𝐯𝐴 mayang Imphal amadi Directorate of Veterinary and Animal Husbandry Government of Manipur ga punna khutsam naraga pangthokiba vaccination program aduda mayang Imphal apunbagi oina hui amadi haudong vaccine kapthoki ngasi pangthokiba vaccination program gi maru oiba pandamdi mayang Imphal da rabies laina leihandaba haiba pandamda pangthokibani vaccine kapthokpagi program aduda chauna mating pangkiba Directorate of Veterinary and Animal Husbandry Government of Manipur gi officials singbusu 𝐶𝐢𝐯𝐴 mayang Imphal gi maikeri gi thagatpa phungdorakli Dr. 𝐾𝐢𝐯𝐸𝐻 Association of Healthcare Providers of India AHPI gi mihut singa governor ga unaduna wari sakre governor Ajay Kumar Vala ga AHPI ga mihut singa Imphal gi Ras Bhavan da unakiba aduda lamdam asigi healthcare sector da sel thungi award pa leidiba singi matangda paudam khibada natana amadi atei ngakpigani state asiga government ki fund scheme singi matangda governor ga kumna khananaina ki hari Regional Institute of Medical Science RIMS Imphal ki Department of Transfusion Medicine na Manipur Society of Transfusion Medicine ga khusamnaduna Continuing Medical Education CME program on Stem Cell Transplant and Rational Transfusion Practice haiba program ama RIMS ki Susurta hold mai pangna pangthokre Thoramadida RIMS ke Director Professor 𝐺𝐶𝐞𝐰𝐬 Sarmana Chief Guest Medical Superintendent Professor N Sanjib Singh amadi Dean Academics Professor T.H. Mirana Guest of Honor oiki RIMS ke Director na Stem Cell Therapies ki maramda sugaina wafam kaya amathamki lorina World Oral Health Day 2025 ka mari lerina Dental College RIMS na Samagra Shiksha State Implementation Society Manipur ga khusamnaduna state level quiz competition science exhibition RIMS ke Jubilee Hall da pangthoki Tripura da Maitai Mayak Awareness Program pangthok lunaba team ama Manipur thadokre Milal amadi Directorate of Language Planning and Implementation Government of Manipur anina punna khutsamnaduna Maitai lon bu saukhatnabagi pandamda Manipur gi wangmada leidiba lamsingda awareness program pangthoknabagi sem saba matung inna Tripura da awareness program pangthok lunaba khangatlaba miyoi singna saba team ama konungdagi MP Maharaj Leishima Sana zawbana Tripura gi damak lam thakibaga lorina khongsat adubu mai paktuna halaknaba wafam su thamki Weightlifting the Olympic silver medalist Manipur gi Sanaroi Mirabai Chanuna Indian Weightlifting Federation's IWLF Athletes Commission gi chairperson gi Fampuragani hari Mirabai Chanuna IWLF ki members singna both thadabiduna chairperson oina elected Tawrakpada thagatpa phongdokpada natana mahakna chairperson oirabatung maki tawfam thokpa amadi lawfam thokpa thodang sing kathokpa amaga loina amatta watana logani haina phongdorakre Zirivam District Matamamada Miyamna Pamna Sanaramba Inat ki Masana ama oiriba Uri Kang Harga Sukhangnaba Masana Sibu Nauhona Ningsingba Oina Sorok Atingbi Moirangtem Family Hilgard Jirivam na Sinduna Ngasi Hilgard Maning Lekay Mandapta Jirivam Ningol Hozigna Danamanjuri University da Manipuri Department Assistant Professor Oiribi Dr. Moirangtem Nirmala Devi na sponsor Tauduna Moirangtem Thoibi Devi Memorial Uri Kang Tournament Pangtokre Ngasigi Tharamada Hilgard GP ki Pradhan L Somarendra Singh Sinlong Club ki President P Devendra Singh L Ranjit Kumar Singh Retired Jet EO Jirivam Amadi Moirangtem Gopal Singh Moirangtem Pravavati Devi na
Chief Guest President, Guest of Honor amadi Donor oina saruk yaki. Ngasi sanakiba uri kang aduda Hillguard B na champion aduga runner up da joint winner oina Kamaranga amadi Hillguard A na taduna cash prize piki. Uri kang tournament adugi matang da Donor ki maikedi Marangtem Pravavati Devi na haikibada. ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗ ꯁꯥꯟꯅꯖꯕ ꯀꯥꯡ ꯃꯁꯥꯟꯅ ꯑꯁꯤ ꯃꯣꯏꯔꯥꯡꯊꯦꯝ ꯐꯦꯃꯤꯂꯤꯅ ꯅꯧꯍꯧꯅꯅ ꯃꯨꯠꯈꯤꯒꯗꯧꯔꯕ ꯃꯁꯥꯟꯅ ꯑꯁꯤꯕꯨ ꯍꯤꯡꯍꯟꯅꯕ ꯇꯧꯖꯕ ꯇꯣꯔꯅꯥꯃꯦꯟꯠꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯍꯟꯅ ꯄꯤꯖꯔꯤ꯫ ꯊꯥꯡꯖꯤꯡꯁꯤꯡꯗ ꯆꯪꯕꯗ ꯀꯥꯡꯕꯨ ꯈꯔꯅ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯌꯥꯍꯟꯗ꯭ꯔꯤꯕ ꯑꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯐ꯭रीꯗꯝ ꯑꯣꯐ ꯔꯤꯂꯤꯖꯟ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯅꯤ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯁꯤꯡꯅ ꯂꯥꯜꯍꯧꯂꯨꯞ ꯑꯃꯒꯤ ꯀꯥꯗꯔ ꯃꯔꯤꯒ ꯀꯣꯟꯅꯅ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ North East Window na sandok sa riba nimitangi pang matang sa daloy sa rin. Miyang tabi riba singbo amuka hanna dyan mabam na kurumjari. ꯀꯣꯁꯦꯝꯒꯤ ꯀ꯭ꯂꯥꯁ 11 ꯑꯃꯁꯨꯡ 12ꯒꯤ ꯁꯥꯏꯟꯁ ꯑꯃꯗꯤ ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛ ꯆꯥꯗ 100 ꯄꯥꯁ ꯇꯧꯍꯟꯕꯇ ꯅꯠꯇꯅ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯄꯨꯊꯣꯛꯄ ꯉꯝꯂꯕ ꯅꯨꯄꯤꯃꯆꯥ ꯈꯛꯇꯒꯤ ꯑꯣꯏꯕ ꯗꯦꯚꯂꯞꯃꯦꯟꯠ ꯑꯦꯟꯗ ꯁꯣꯁꯤꯌꯦꯜ ꯕꯣꯔꯗꯤꯡ ꯅꯥꯎꯔꯦꯝꯊꯣꯡ ꯈꯨꯃꯟꯊꯦꯝ ꯂꯩꯀꯥꯏ ꯂꯦꯟ ꯇꯨꯅ ꯁꯕꯖꯦꯛ ꯈꯨꯗꯤꯡꯒꯤ ꯀꯣꯆꯤꯡ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯕꯣꯔꯗꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯁꯦꯄꯔꯦꯠ ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯦꯝꯕꯔ ꯅꯤꯠ ꯖꯤ-ꯀ꯭ꯋꯦꯠ UGꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁꯁꯨ ꯇꯧꯖꯒꯅꯤ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 30ꯗꯒꯤ ꯁꯦꯁꯟ ꯍꯧꯔꯒꯅꯤ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤꯃꯆꯥ 30 ꯈꯛꯇꯗ ꯄꯤꯖꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯏꯆꯥꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯣꯏꯅꯕꯒꯤꯗꯃꯛ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯨ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ 7005347133 ꯅꯠꯇ꯭ꯔꯒ 9774